Ngasigi video sida afabu footballer ani David Villa amadi Neymer Jr gi matangda khara khajik thamjari video subu sembiu haiduna inau red line magi ming tasengna kari ko bono di khangdi amadi magi maru abinash na yamna kan haijarakre maduda sem daba ngamdaduna semjare video sibu enjoy to view. Spain gi afabu footballer striker oina sanramba maming chawna laikhiba David Villa ngasi di retire oikre 1981 gi December gi tang ahum da pokpani David Villa pu magi matam gi sanaroi sing manungda khwaidagi hena phaba forward player amoina launaki Spain gi football history da phawkraba striker mioi kharagi manungda masu challi yamna nungai bawadi David Villa technical advisor ni world level football da lamjing ba amoina job piduna thamli Indian Super League club Orissa FC na David Villa gi football career 1991 dagi horaki amasung 2017 da loisinki retire loki afaw legend asina sanringai matamda 2010 da South Africa FIFA Cup loraki 2008 Austria Switzerland da sanaba UEFA European Championship Cup loki David Villa gi mapabung minor ni haibadi lainung da khoni gi thabak suba mini piklingai dagi asum football pamlak labani David Villa chahi mari ta pharingai makhong phajana teki toiki adugi phibam aduda football sanaba yani tungda haibase thajanaram de adubo laibak phabadi complete cure oiduna sanaram kiba asini Mana afabu player oirakpada mapagi chawraba abadan yawi maramdi magi mapa football yamna pamjaba misakni amasung David po motivate tawduna piklingai dagi tambi takpirakhi angang oina club amada join tawraga sanabagi tanja hi yorakpa matamda mi singna magi play uraga thagat nei haibabu matamduga magi height yenglagadi afabu footballer ama oini haibase thajanaramde David na ahan boy na join to kiba club adugi ming Sporting Day gijon kawi club asigi oina sanabada David tauki masi 2000 amasung 2001 dani goal taramari tauki season aduda masidagi leptana matang club kayada sinduna sanrakpana 2017 phawba leptana sanramki mana matam pharakpa tanjada Europe ki mingleba club singna magi oiningki David Villa ki wakalon yamna phajai magi apambani football ki taibangda changningba angang singpu support to biba tambi takpiba mak masana yamna pamjai David ki thamoi chawba amati miga cooperation to bagi phibam amadi haising babu uraga 2021 gi megi tang tarukta Indian Super League club Orissa FC na declare to ki madudi David pu head of global football operation oina khalle haiduna David Villa angang sina yamna pamjai angang singbu football training PB mana mabu uraga angang sing koisilli magi nakta chensilli Europe the football asibu yamna mak chawna lonai play punumaktagi football na hena pamnai David ki record kaya dang lai madugi manungda La Liga gi history da hat-trick to kibasu yawi David na Orissa FC da join torba tungda haiki Orissa FC bu thak amada pukhan abu honagani amasung aina sanajarak pa 20 years ki experience asibu use tawjagani ngasi su David Villa Orissa FC da leiri David Villa gi phajaba record kharadi ahumlak La Liga champion oikibani 2010-11 da champion league ki champion su oiki 2010 da FIFA World Cup champion oiki 2010 da UEFA team of the year oiki aduga 2016 da MLS MPU award su phangki masi tana loidri magi achievement yamkre matang asiamu lobirasi Neymer Jr gi matangda Magi full name Neymer da Silva Santos Jr kawi 1992 the pokpani Brazil da mahakaujik League 1 club Paris Saint-Germain amasung Brazil national team ki oina forward player ni world gi akhanaba player ani ahum gi marakta mani Neymer hairadi khangdaba leitire Neymer na Yaurokpadagi 2013 da sanakiba FIFA Federation Confederation Cup Brazil na winner oiki mama gi ming Nadine Silva kawi aduga mapa gi ming na Neymer Santos Senior kawi masu professional football player amani
mapa footballer ama oiba haibase macha dugi I da su khara lakpa tabani asumna Neymer aingang oiringai dagi football da ngaurakhi madu ubadagi mapana training piba hoki Neymer na faukhraba tungda mayam da hai aina ming leijaba ase aigi father gi maram nani Neymer piklingai dagi local angang singi oiba futsal koba football based game amada yaurakle madudagi technique khara su khanglakhi chahi tara phabada Asasio Portuguese Atletisco koba club amada join tawki masida kharani sanaram laga Santos football club te yauki club asidagi magi ming chatkre loira paisa su khara phangba hoki Neymer chahi tara mari surakpada football dagi phangba paisa na villa ama leibangam ki chahi tara manga surakpa adwai dadi magi monthly income 1.3 lakhs muk yoki Indian money da chahi tara taruk surakpa tanja dadi magi income 16 lakh muk oire per month masigi matungda contract sign tawduna football career de entry tawi 17 year ta suri matamduda sponsorship deals phangba hore 7th March 2009 da mahakna All State Football Club ki against debut play sanaki masigi tungda 11 April chahi atuda Sociedade SP roba Palmari ki against decisive goal ama chanduna world maming leikiba galoina worldwide fan khom ki fan tamangai ki 2010 Europe pada Neymer gi performance sing uraga Pele ga changdam na bahu ki maduki matung England Premier League ki team da sanana ba invitation laki madugi contract mamal $12 million ni adu bumani yakidi masita natana Chelsea club ki su proposal laki madusumana reject oraga haiki ID Santos tagi oina focus tawjai 2011 da sanakiba Copa Libertadores da America finals da goal taruk tawduna best Brazilian footballer oina maming phauki masita natana 2011 da utkiba performance ki damak South American Footballer of the Year award to piki masidagi mabu Diego Maradona Romario Arthur Antunes kumba player ki range to pukat ki so far Neymer na utkiba amasung record kharadi ahumlak top scorer oikre UEFA Champion League ta goal tara chan ki bagi record lai Copa del Rey da 7 goal ki record lai Copa Libertadores da 8 goal janbagi record sulai malem gi nungai bu punumak phajaba yum kar banglok punumak ase makoi da leina bani video macha si da for football hero singa si gi complete wari thamba wai information gi da khara collect tawjaba si yadre phajadre